Lakhipuronline puthokjaba January gi tang 13 leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba pao Takhel Thangta Academy amadi Major Chongthamia Memorial Library gi ahum suba foundation de gi thorom pangthokre. Oja Koijam Binoi Chana laikhitabada Manipuri Sahitya Parishad samna awaba phongdorakle. Ambana silangduna nini chupna pangthokiba badminton tournament loisinkhre manamathum yenthokre amasung numit mangani chupna pangthorakiba puthiba lai haraubagi thoram Agartala gi Oboinogar da ngarang loisinkhre. Haujik mapungoiba pao tabirasi. Takhel Thangta Academy amadi Major Chongthamia Memorial Library gi ahum suba foundation de gi thoram ngarang Nongchup Tripura gi Santipara Toropokpida pangthokre. Takhel Thangta Academy amadi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipur na sinduna pangthokkiba thoramda Antara Sarkar Dev Chairman Joy Chandra Konthojam President UCM Luang Sangbam Chingkhei Advisor Justice Committee Anglo-Manipuri 1891 Freedom Fighter Chongtham Ibongobi Singh General Secretary Chongthamia Memorial Committee RK Sanahanbi President Kanglei Imalup Kil Haigrujam Sanoba Vice President Akomlup Johnson Thiam General Secretary KSA Bidesini Wahangbam Executive Member Kangla Mai Khaidem Polas Village Chairman Santiparana Chingbana Mathang Sidna Chief Guest President Amadi Guest of Honor Oina Daista Phamki Thauramda Luang Sangbam Chingkhei Advisor Justice Committee Anglo-Manipuri 1891 Freedom Fighter na asumna phongdokhi Aikoigi puari masak khangdragadi aikoigi mitegi ba history masak khangdragadi aikoi mitai ni haiduna isagi identity nga ko matamda ngamoidaba aduga aikoi mitai ama oina pu obanina mitai gi lol ye aduga isagi lining karamba leibigi isagi me khangna chatkadaba maram moiduna atopa kang umbada isagi identity isagi san ta ko matamda changi ba pochak sindu laik padana di khangoidabnina haukiba matamda aigi sahi longa oiba ahansingna khangandragasu Hora tungni lubi oigadoriba aikoigi isa isusinda aikoini puari lilam asengasi takna bigidamta tangai phadana aikoi laipidisi lingma mathau tai khanduna Justice Committee na Manipur gi Kanglepaki adugumba aibasingi mafamsingdagi aikoina Justice Committee na koina sasaduna laising yeninja abu matunga mafamsida aikoina 2019 na aikoi lingkachagibani maramdi Mafamsida leibiraba Asia Sina Lai Sibu Pabiraga Awata Singo Justice Committee na koina sum lairi aduga mete mek tamnabigi lairi natraga mete mek tamnagi course aduma awata singo Justice Committee Kanglepakta leiba na koina mekhat piu na harakanda aikoina thuna phana aikoigi iramnangi wangda lekhriba ai iresia oiba ipa indon isi inemsing sigi mating panglaba makoina apamba lambiduda mating panglaba de lepsabni maramdi Ayak asi Justice Committee Anglo-Manipuri War di advisor amasu oiduna maram oiduna Masagi achinba thawai kaya tungoinaraga Manipuri Sahitya Parishad Assam Kamrup District Committee Chawkhatnanaba Honnabiramba Oja Koijam Binoi Chana January gi tang 15 da laikhitabada Parishad ki Central Committee na thamoisokna nungaitaba phongdorakle Lubasigi President Ngangom Joy Kumar na mifam mapo oiduna pangthokiba awaba phongdokpagi mifam aduda laikhidrabagi thawai mirelna lairamlenda ingna chikna leirunaba minute ani tumina leiduna thonijaki Manipuri Sahitya Parishad ki Chawkhat Khongthang kayada saruk yabiramba Parishad pu thamoi sengna nungsibiramba Oja Koijam Binoi Chan Guwahati ki Hospital amada haukiba January gi tang 15 da laikhitabani haina Manipuri Sahitya Parishad Assam ki General Secretary Professor KS Dhiren gi cherol amada phongdorokle All Assam Manipuri Badminton Association Ambana Silangduna Lakhipur Binakandi Part 2 da leiba M Deb Singh Memorial Academy gi sanabungda January gi tang 13 amadi 15 da
Numit nini chupna pangthokiba badminton tournament ki first season January 15 da maipakna loisinkhre. Tournament asigi tongan ba category marida maipaktuna mana laukiba sanaroising adudi under 15 boys singles da winner TH Komolji Sribar amadi runners up takibana S Nongamba Sribar ne. Girls Open doubles da winner TH Sanjita amasung Binota Sribar amadi runners up takibana TH Lanthoibi amasung K Chanbi Jiribam ne. Men's Open doubles da winner Bira Sinha amasung Alok Sinha Silchar amadi runners up takibana Arnab Nath amasung Bonip Sinha Silchar ne. Veteran doubles da winner Budhachandra amasung TH Robindro Sribar amadi runners up takibana M Chingkhai Ngamba amasung Tompok Binakandi ne. Singirbon Football Academy na silangduna friendly football match ama ngasi lebak pokpa numit ki nungthil gi pungani taba matamda Singirbon High School gi sanabungda pangthoklagani. Saruk yagadaba team singdi Manipur gi Kairao Kendra gi MLA Laurembam Ramesona Luchingba United Veteran Sports Association Manipur amasung Asangbam Joy Kumar na Luchingba Singirbon Football Academy Assam gi team asine. Friendly football match asida miyamna mideng tabiranaba Singirbon Football Academy ki General Secretary TH Sarat Kumar na khangalakle. Nungairaba paujel Anoba chahina lakpaga iroinana Ingudam Shopping Complex Konjing Lekaina Adom Gidamak Yamnamak Tomthin Noiraba Potlam Kaya Puduna Lakchari Yumda Changdaba Yadraba Potlam Kaya Gift Item Kaya Loinana Fancy Item Sing Angangi Sananaba Potlam Sing Amadi Adom Hek Ubada Pamgadaba Smart Gadget Kayama Ahongba Mamalda Phanganjaragani Nauna Dukan Hangba Singidamak Wholesale Gi Mamalda Pinanabagi Kudong Sabasu Thamjari Ngasimak Lengsin Biragu Ingudam Shopping Complex Konjing Lekai Kasarasam WhatsApp number 94351-76126 natraga 7896-171-841 number asida pau phaunabirago. Jiribam Higher Secondary School gi sanabungda All Jiribam Sports Association na sinduna January gi tang 8 dagi chatharakiba Thokchom Radhamani First Division Football League Tournament 2023 gi ngarang sanakiba match da PFC na Kagalung FC bo Panjal 3-0 da maithian kre. Match asida Aziz Haider, KS Nilkamal Singh, Visual amadi Gulapina mathang sitna Center Referee, Assistant Referee Singh amasung Fourth Referee gi thodang lauki. Tournament asigi ngasigi match da JYC amadi Ichel Club sanaragani. Numit mangani chupna Agartala gi Obhoynagar January gi tangtara ni thoidagi pangthokpa horakiba Puthiba lai haraubagi thoram ngarang January gi tangtara trukta loisinkhre. Haraubagi marini chanbagi nimitta Manipur gi CM Nongthombam Biren gi mahut silaga Manipur lenga ki Social Welfare Mantri Haikham Dingona Chief Guest oiduna sarukjaki. Thoramda wa ngangladuna Sri Dingona hai Ibudau Puthibana koliba mafam asida Manipur Bhavan nama sananaba Manipur gi CM N Biren amadi Tripura gi CM kagi marakta pau phaunaduna yanabadagi athuba matamda bhavan asi saba horagani. Aduna Tripura gi mitei singna matam kuinadagi Manipur Bhavan nama sabagi manglan athuba matamda mangphaunaragani haikhi. Thauramda Assam Rifles ki Commandant yauna Manipur amasung Tripura gi saknairaba miyoi kaya sarugyakhi. Thauramga mari lainana Puthiba Welfare and Cultural Society gi maigedagi First Division da pass toba Manipuri Mahiroi Singh loinana MBBS amasung IIT tamliba Mahiroi Singh da pukning thogatpa oina manamathum piduna ikai khumnakhi. Makhal kaya gi jagoi isai thangtana chingbasu pangthokhi.
अरोइबदा मरुइबा पाव अमुक हन्ना तखेल थांगता एकेडमी अमदी मेजर चोंगथामिया मेमोरियल लाइब्रेरी की अहुम सुबह फाउंडेशन देगी थौरम पांगथोकरे ओजा कोइजम बिनोय चाना लाइखितबदा मणिपुरी साहित्य परिषद सामना अवाब फोंदोरकले अम्बाना सिलांगदुना निनी चुपना पांगथोकिबा बैडमिंटन टूर्नामेंट लोइसिनख्रे मना मथुम यंथोखरे अमसुंग नुमित मंगानी चुपना पांगथोरकिबा पुथिबा लाई हरावबगी थौरम अगरतलागी ओबोइनोगरदा ngarang लोइसिनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasigi oinadi matang asida loijare।